ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯔꯥ ꯊꯥꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯁꯅꯥꯌꯥꯏꯃ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯁꯅꯥꯅꯨꯒꯤ ꯃꯪꯒꯣꯜ ꯀꯥꯔꯛꯂꯦ꯫ ꯂꯥꯏꯕꯁꯨ ꯖꯤꯇꯦꯟꯒ ꯁꯥꯒꯩꯒꯤ ꯃꯈꯨꯔꯥ ꯑꯃꯒ ꯐꯝꯗꯨꯅ ꯑꯍꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯅꯥꯌꯥꯏꯃꯅ "ꯑꯩꯅꯗꯤ ꯁꯅꯥꯁꯦ ꯃꯥꯁꯇꯔꯒ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯣꯡꯒꯦ ꯈꯟꯕꯅꯤ꯫ ꯏꯕꯨꯡꯉꯣꯁꯨ ꯊꯣꯛꯂꯛꯄ ꯊꯥ 3-4ꯗꯁꯨ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯈꯟꯕꯅꯤ꯫ ꯃꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠ ꯄꯨꯊꯥ ꯇꯧ ꯂꯩꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯅ "ꯑꯩꯈꯣꯏꯁꯨ ꯑꯝꯇꯪ ꯂꯥꯛꯇꯨꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧꯗꯣ ꯐꯔꯛ ꯇꯥ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯀꯣꯛ ꯁꯤꯛꯏ, ꯀꯨꯔꯨ ꯇꯥꯡ ꯁꯤꯛꯏ ꯈꯛꯇꯅꯤ ꯍꯥꯏ꯫ ꯅꯍꯥꯟꯋꯥꯏ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯨꯁꯨ ꯃꯥꯒꯤ ꯆꯦꯛꯑꯞ ꯇꯧꯔꯛꯄꯅꯤ꯫ ꯁꯤꯒꯤ ꯋꯥꯁꯤ ꯏꯆꯥ ꯑꯅꯤꯃꯛ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥ 2-3ꯁꯤꯗ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯛꯂꯕꯅꯤꯅ ꯃꯣꯏꯁꯨ ꯈꯪꯂꯦ꯫ ꯂꯥꯏꯕꯅ "ꯆꯍꯤ ꯌꯥꯝ ꯅꯧꯕ ꯅꯠꯇꯦ, ꯌꯥꯔꯦꯗ꯫ ꯁꯅꯥꯁꯨ ꯍꯟꯗꯛ 24ꯅꯤ ꯁꯨꯗꯧꯔꯤꯕ, ꯏꯕꯨꯡꯉꯣꯗꯤ 30 ꯃꯌꯥꯕꯨ ꯍꯩꯖꯤꯜꯂꯝꯃꯅꯤꯅꯦ꯫ ꯑꯩꯅꯁꯨ ꯏꯕꯨꯡꯉꯣꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯔ ꯊꯦꯡꯅ ꯇꯝꯍꯟꯈ꯭ꯔꯦ, ꯑꯗꯨꯅ ꯀ꯭ꯂꯥꯁꯅ ꯂꯩꯍꯧ ꯂꯩꯔꯦꯗꯅ꯫ ꯃꯥꯒꯤꯁꯨ ꯆꯍꯤ 3-4 ꯁꯨꯔꯛꯄꯩꯗ ꯁ꯭ꯀꯨꯜ ꯊꯥꯅꯕ ꯇꯧꯔꯒ ꯃꯃꯥ ꯅꯥꯁꯤꯜꯂꯛꯇꯅ ꯐꯔꯛ ꯇꯥꯈꯤꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯈꯪꯗꯦ, ꯏꯆꯥꯁꯤ ꯃꯃꯥꯒꯤ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤ ꯍꯦꯛꯇ ꯊꯦꯡꯅꯈꯤꯕ." ꯖꯤꯇꯦꯟꯅ "ꯀꯨꯊꯤꯗꯣ ꯃꯃꯥꯒ ꯃꯗꯣꯝꯆꯥꯒꯅ ꯇꯧꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯅꯤ꯫ ꯇꯥꯃꯣ ꯍꯣꯏꯁꯨ ꯏꯇꯩ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅ ꯌꯥꯅꯕ ꯁꯤꯟꯖꯔꯛꯂꯒꯦ." ꯂꯥꯏꯕꯅ "ꯖꯤꯇꯦꯟ, ꯅꯪꯁꯨ ꯌꯥꯎꯗꯣꯏꯅꯤꯅ ꯏꯇꯥꯎ ꯂꯥꯛꯂꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ꯫ ꯏꯇꯥꯎꯁꯨ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯈꯪꯗꯣꯛꯄ ꯐꯩ." ꯁꯅꯥꯌꯥꯏꯃ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ "ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯕꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯄꯨꯒꯦ ꯇꯧꯕꯅꯤ꯫ ꯌꯨꯝꯗꯁꯨ ꯃꯤꯔꯣꯜ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯟꯗꯅ ꯂꯨꯍꯣꯡꯕꯁꯤ ꯈꯔ ꯊꯨꯍꯟꯅꯤꯡꯕ꯫ ꯑꯅꯥꯕ ꯂꯩꯔꯒ ꯈꯥꯡꯖꯤꯟꯕꯗꯤ ꯐꯠꯇꯦꯗꯣ ꯏꯇꯥꯎ꯫ ꯂꯨꯍꯣꯡꯕꯕꯨꯗꯤ ꯑꯗꯨꯝ ꯍꯣꯡꯂꯅꯤ, ꯑꯗꯨꯕꯨ ꯏꯆꯟꯒꯤ ꯑꯅꯥꯕꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯈꯣꯗ, ꯑꯅꯥꯕꯅ ꯃꯔꯨꯅꯤ꯫ ꯍꯪꯆꯤꯠ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯒ ꯌꯨꯝꯗ ꯂꯩꯔꯅꯤ꯫ ꯃꯔꯛꯁꯤꯗ ꯆꯠꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯁꯥꯁꯨ ꯊꯕꯛꯇ ꯄꯪꯇꯧꯗ ꯇꯧꯔꯨꯕꯅꯤꯅ ꯁꯣꯟꯊꯕꯅ ꯍꯦꯜꯂꯤ." ꯁꯅꯥꯊꯣꯏꯅ "ꯊꯕꯛꯀꯤ ꯃꯤꯅꯤꯅ ꯄꯣꯊꯥꯕ ꯍꯩꯇꯕ, ꯑꯗꯨꯅꯅꯤ ꯐꯔꯤꯁꯦ꯫ ꯏꯆꯥꯁꯤꯡꯒꯤ ꯄꯥꯎꯗꯣ ꯍꯣꯔꯦꯟ ꯍꯌꯦꯡꯁꯤꯗ ꯍꯦꯛꯇ ꯇꯧꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯁꯨ ꯍꯣꯔꯦꯟꯂ ꯍꯌꯦꯡ ꯍꯪꯆꯤꯠꯂ ꯀꯩꯅꯣ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯃꯣꯏ ꯕꯥꯒ ꯂꯥꯛꯃꯤꯟꯅꯔꯒꯦ." "ꯂꯥꯛꯄꯨ ꯂꯥꯛꯃꯟꯗꯦ ꯍꯥꯏꯔꯤꯅꯤ, ꯂꯥꯛꯑꯣ꯫ ꯃꯥꯅꯁꯨ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯌꯥꯝ ꯂꯩꯔꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯅꯣꯏ ꯃꯁꯦꯟ ꯑꯣꯏꯅ ꯍꯥꯏꯅꯔꯣ, ꯃꯥꯅꯁꯨ ꯍꯔꯥꯎꯖꯅꯕ." ꯂꯥꯏꯕꯅ "ꯑꯗꯣ ꯏꯕꯨꯡꯉꯣꯗꯣ ꯁꯅꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯖꯕ ꯖꯥꯠꯂꯣ? ꯑꯍꯜ ꯃꯁꯦꯜ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒ ꯃꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯔꯝꯗ꯭ꯔꯗꯤ ꯐꯖꯅꯤꯀꯣ?" ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯁꯅꯥꯌꯥꯏꯃ ꯅꯣꯛꯂꯒ "ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯉꯥꯡꯒꯅꯨ ꯌꯥꯗꯦꯅꯦ ꯃꯁꯦ꯫ ꯃꯃꯥꯅ ꯏꯆꯥ ꯅꯨꯄꯥꯗ ꯐꯖꯅ ꯍꯥꯏꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯃꯪꯒꯣꯜ ꯀꯥꯔꯛꯂꯤꯁꯦ꯫ ꯏꯇꯥꯎ ꯍꯣꯏ ꯑꯩꯈꯣꯏꯅꯒ ꯆꯣꯞꯀꯗꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦꯗ." ꯖꯤꯇꯦꯟꯅ "ꯋꯥꯔꯤꯁꯤ ꯍꯥꯟꯅꯗꯒꯤ ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯌꯥꯎꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ, ꯅꯠꯇ꯭ꯔꯗꯣ?" ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯣꯛꯏ꯫ ꯁꯣꯝꯗ ꯆꯪꯈꯣꯟꯕꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯂꯦꯝꯕꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯨꯗ ꯍꯤꯞꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ "ꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯪ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯅ ꯎꯏ, ꯀꯩꯗꯧꯔꯒꯦ?" ꯆꯪꯈꯣꯟꯕꯅ ꯃꯃꯥꯏ ꯏꯁꯨꯛ ꯁꯨꯛꯊꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯂꯦꯝꯕꯤꯅ ꯍꯪꯂꯛꯄꯅꯤ꯫ ꯆꯪꯈꯣꯟꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ "ꯏꯃꯥ, ꯍꯧꯒꯠꯂꯕꯣ? ꯆꯥꯛ ꯆꯥꯊꯣꯛꯑꯁꯤꯔꯥ?" "ꯆꯥꯛ ꯂꯥꯏꯔꯤ, ꯑꯩꯅ ꯍꯪꯂꯤꯁꯦ ꯍꯥꯟꯅ ꯈꯨꯝꯃꯛꯎꯅꯦ." ꯆꯪꯈꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ "ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯅꯆꯥꯅ ꯀꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯃꯃꯥ ꯅꯥꯕ ꯌꯥꯝ ꯊꯨꯅ ꯐꯔꯣ꯫ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯁꯦ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯔꯨꯅꯤ, ꯍꯤꯡꯂꯨꯅꯤꯒꯤ, ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯖꯔꯨꯅꯤ? ꯁꯤꯡꯂꯤ ꯅꯥꯎꯔꯤꯒꯤ ꯑꯅꯥꯕꯅꯤ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯁꯤꯗ ꯀꯔꯤ ꯑꯁꯥ ꯇꯧꯔꯨꯗꯣꯏꯅꯣ? ꯑꯗꯣ ꯏꯃꯥꯒꯤꯗꯤ ꯈꯜꯂꯨꯔꯅꯨ, ꯅꯪꯒꯤ ꯋꯥꯅꯤ꯫ ꯅꯪ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯄꯥꯝꯗꯕ, ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯀꯩꯗꯧꯕꯒꯤ ꯅꯆꯥꯅ ꯇꯧꯔꯨꯗꯣꯏꯅꯣ? ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ." "ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪ ꯕꯕꯥꯗ ꯏꯃꯥꯅ ꯅꯥꯔꯤꯕ ꯑꯅꯥꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯅ ꯁꯥꯎꯅꯨꯀꯣ꯫ ꯑꯃꯨꯛ ꯍꯧꯕ, ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯅꯥꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯏꯗ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯛꯄꯅꯤ꯫
ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯅꯣꯏꯁꯨ ꯈꯪꯍꯜꯂꯣ ꯍꯥꯏꯔ ꯃꯥꯜꯂꯦ ꯆꯪꯈꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯥꯎꯗꯦ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯩꯅ ꯋꯥꯔꯤꯁꯤꯗꯤ ꯃꯃꯥꯅ ꯅꯥꯔꯒ ꯂꯩꯕꯁꯤꯒꯤꯅꯤ ꯃꯆꯥꯁꯨ ꯂꯩꯔꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯕꯁꯤꯗ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯜꯂꯤ ꯊꯕꯛꯁꯨ ꯄꯪꯇꯧ ꯇꯧꯃꯟꯕꯗꯨꯗ ꯅꯁꯥ ꯋꯥꯕ ꯍꯦꯟꯖꯤꯜꯂꯤꯕꯅꯤ ꯊꯕꯛ ꯇꯧꯔꯗꯤ ꯑꯅꯥꯕ ꯈꯪꯗꯦꯅꯦ ꯊꯕꯛ ꯂꯦꯞꯄꯗ ꯆꯤꯛꯄ ꯊꯤꯟꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯅ ꯈꯪꯗ꯭ꯔꯤ ꯃꯤꯅꯗꯤ ꯍꯥꯏꯕ ꯅꯣꯏ ꯕꯕꯥꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯎꯅꯕ ꯁꯪꯗ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯑꯩꯅ ꯅꯥꯔꯤꯁꯦ ꯈꯪꯗꯦꯗꯣ ꯅꯪ ꯕꯕꯥꯅ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯗꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯊꯤꯗꯅ ꯋꯥꯅ ꯃꯆꯥꯅ ꯈꯣꯏꯔꯅꯤ ꯈꯪꯍꯟꯗꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯅꯣꯏꯅ ꯋꯥꯕꯤꯔꯤꯕ ꯈꯟꯕꯤꯔꯤꯕ ꯆꯥꯡ ꯑꯁꯤꯗꯒꯤ ꯇꯥꯗꯅ ꯅꯪ ꯕꯕꯥꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯍꯟꯗꯅ ꯍꯣꯠꯅꯔꯤꯕꯅꯤ ꯆꯪꯈꯣꯟꯕ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯅꯆꯥꯅ ꯇꯣꯂꯣꯞ ꯆꯥꯗꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠꯀ ꯂꯩꯗꯅ ꯅꯆꯥꯅ ꯄꯦꯟꯅ ꯏꯃꯥꯒꯤ ꯁꯦꯕꯥꯒꯗꯣ ꯇꯧꯍꯟꯈꯣꯀꯣ ꯅꯪ ꯊꯕꯛ ꯇꯧꯔꯤꯗꯨꯗꯤ ꯇꯣꯂꯣꯞ ꯆꯥꯔꯗꯨꯗꯤ ꯅꯪꯅ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯅꯪ ꯕꯕꯥꯁꯨ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯔꯦ ꯅꯪ ꯕꯕꯥꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯅꯪꯒꯤ ꯈꯛꯇ ꯅꯠꯇꯅ ꯏꯃꯨꯡꯁꯤꯒꯤ ꯈꯟꯕꯗꯇ ꯌꯥꯝ ꯋꯥꯔꯕꯅꯤ ꯅꯪ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯕꯛ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯃꯤꯉꯣꯟꯗ ꯍꯥꯏꯖ ꯂꯣꯟꯖꯗꯨꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯈ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯅꯪ ꯊꯕꯛ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯣ ꯃꯍꯩ ꯆꯥꯔꯦꯅꯦ ꯆꯪꯈꯣꯟꯕꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯅꯣꯛꯅ ꯂꯩꯍꯜꯂꯗꯣꯏꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯤꯔꯗꯧꯁꯤ ꯃꯉꯥꯏ ꯅꯪꯅ ꯉꯥꯡꯂꯤꯁꯤ ꯍꯩ ꯑꯉꯥꯎꯕ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯔꯝꯗꯣꯏꯅꯤꯅꯦ ꯏꯁꯥꯅ ꯀꯣꯛꯌꯦꯠꯀ ꯌꯦꯠꯂꯒ ꯂꯨꯍꯣꯡ ꯐꯥꯟꯗ ꯐꯝꯕꯗꯣ ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯗꯧꯔꯤꯅꯤ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯀꯅꯥꯅ ꯀꯨꯖ ꯌꯥꯗꯧꯔꯤꯒꯦ ꯑꯉꯥꯎꯕꯁꯤꯗꯤ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯂꯨꯍꯣꯡꯂꯣ ꯍꯥꯏꯕꯗꯣ ꯍꯣꯡꯒꯦ ꯑꯗꯨꯕꯨ ꯁꯤꯕꯩ ꯋꯥꯔꯤꯗꯨꯗꯤ ꯄꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯉꯥꯏꯈꯣ ꯑꯇꯩ ꯂꯥꯏꯔꯤ ꯏꯃꯥꯅ ꯁꯅꯥꯅꯨꯅ ꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯇꯧꯕꯗ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯁꯅꯥꯅꯨꯗꯣ ꯀꯣꯂꯦꯖ ꯇꯝꯕ ꯂꯣꯏꯗ ꯉꯥꯏꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯐꯥꯎꯕ ꯌꯦꯡꯕ ꯅꯠꯇ꯭ꯔꯤ ꯌꯥꯝ ꯅꯧꯃꯜꯂꯦ ꯈꯜꯂꯤꯕ꯭ꯔꯥꯅꯦ ꯃꯥꯁꯨ ꯂꯨꯍꯣꯡꯂꯛꯄꯒ ꯃꯆꯥꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯅꯕ ꯅꯪ ꯃꯃꯥꯅ ꯀꯟꯅ ꯁꯤꯜꯂꯤꯕꯅꯤ ꯅꯪꯁꯨ ꯆꯍꯤ 30 ꯌꯧꯔꯤ ꯌꯦꯡꯉꯣ ꯃꯆꯥ ꯐꯥꯎ ꯆꯍꯤ 18 24 ꯁꯨꯖꯜꯂꯛꯏ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯂꯩꯇꯦꯗ ꯑꯩ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯗ ꯁꯅꯥꯅꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯒꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯔꯤ ꯁꯣꯝꯗ ꯕꯤꯛꯇꯔ ꯗꯅꯔꯥꯖ ꯑꯃꯗꯤ ꯆꯅꯨꯂꯦꯝꯕꯤꯗꯨ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯤꯛꯇꯔꯅ ꯂꯂꯩꯕꯤꯒ ꯅꯪꯒ ꯇꯣꯏꯅ ꯎꯅꯔꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯂꯨꯅ ꯊꯨꯝꯅ ꯊꯕꯛ ꯇꯧꯅꯔꯣꯏꯁꯤ ꯁꯣꯝꯗ ꯁꯅꯥꯅꯨꯒ ꯍꯦꯟꯅꯔꯤꯒꯗꯤ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯗꯅꯔꯥꯖ ꯅꯪꯅ ꯂꯂꯩꯕꯤ ꯀꯣꯏꯔꯤꯔꯕ ꯀꯣꯏꯅꯕꯗꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯦꯗ ꯕꯤꯛꯇꯔꯅ ꯑꯩꯈꯣꯏ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯂꯨꯅ ꯀꯣꯏꯔꯤꯅꯤꯅꯦ ꯍꯥ ꯑꯗꯨꯅꯅꯤꯗꯅ ꯅꯪꯅ ꯁꯅꯥꯅꯨ ꯍꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯉꯝꯃꯦꯗꯤ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯣ ꯍꯦꯟꯅꯔꯤꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯖꯕ꯭ꯔꯕ ꯃꯥꯗꯤ MUꯗ ꯃꯥꯁꯇꯔ ꯇꯧꯊꯔꯤꯕꯅꯤ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯂ ꯃꯥꯜꯂꯤ ꯃꯣꯏ ꯕꯥꯅꯁꯨ ꯍꯦꯟꯅꯔꯤꯗꯣ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯌꯥꯝ ꯈꯟꯈ꯭ꯔꯦꯅ ꯌꯥꯝ ꯍꯩꯍꯧꯕꯅꯤ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯏꯌꯥ ꯌꯥꯗꯦ ꯕꯤꯛꯇꯔꯅ ꯁꯅꯥꯅꯨꯒ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯥꯁꯦ ꯆꯅꯨꯂꯦꯝꯕꯤ ꯅꯣꯏꯒꯤ ꯅꯕꯨꯡꯅꯤꯁꯦ ꯍꯥꯟꯅ ꯈꯪꯉꯝꯕꯗꯤ ꯈꯔ ꯐꯗꯧꯅꯤ ꯑꯩ ꯑꯃ ꯌꯥꯎꯅ ꯌꯥꯎꯅ ꯁꯅꯥꯅꯨꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯃꯥꯁꯨ ꯅꯥꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯨ ꯈꯔ ꯊꯨꯅ ꯍꯣꯡꯒꯗꯧ ꯃꯥꯜꯂꯤ ꯗꯅꯔꯥꯖꯅ ꯕꯕꯥꯍꯣꯏꯗꯤ ꯈꯪꯕ꯭ꯔꯣ ꯍꯦꯟꯅꯔꯤꯒ ꯁꯅꯥꯅꯨꯒ ꯈꯪꯅꯩꯁꯦ ꯈꯪꯗꯦꯗ ꯃꯣꯏꯗꯤ ꯑꯩꯅꯁꯨ ꯍꯥꯏꯗꯣꯛꯇꯦ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯕꯕꯥꯅꯁꯨ ꯍꯥꯏꯗꯦ ꯑꯗꯨꯝ ꯃꯃꯥꯒꯤ ꯑꯅꯥꯕꯒꯤ ꯋꯥꯈꯛ ꯅꯠꯇꯅ ꯕꯕꯥ ꯑꯅꯤꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯅꯥꯅꯨꯁꯦ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯃꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯗꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯦ ꯕꯕꯥ ꯑꯅꯤꯅꯁꯨ ꯐꯥꯎꯅꯍꯟꯕ ꯄꯥꯝꯗꯕ ꯍꯥꯏꯗꯤ ꯃꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯛꯂꯗꯤ ꯇꯥꯃꯣꯒꯤ ꯑꯃꯗꯤ ꯁꯅꯥꯅꯨꯒꯤ ꯁ꯭ꯇꯗꯤꯗ ꯀꯥꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗꯕꯅꯤ ꯁꯅꯥꯅꯨꯅꯗꯤ ꯇꯥꯃꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯅꯔꯕꯅꯤꯅ ꯁꯅꯥꯅꯨꯁꯨ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯈꯪꯅꯔꯣꯏꯅ ꯂꯩꯕꯅꯤ ꯇꯥꯃꯣꯒꯤ ꯋꯥꯗꯤ ꯑꯩꯒꯁꯨ ꯂꯩꯃꯤꯟꯅꯕ ꯅꯠꯇꯕꯅꯤꯅ ꯈꯪꯗꯦ ꯃꯥꯅꯁꯨ ꯁꯣꯏꯗꯅ ꯁꯅꯥꯅꯨꯕꯨ ꯈꯜꯂꯝꯒꯅꯤ
ꯀꯣꯜ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯕꯕꯥꯅꯁꯨ ꯁꯅꯥꯅꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯅꯤ꯫ ꯚꯤꯛꯇꯔꯅ ꯃꯔꯛꯁꯤꯗ ꯐꯩꯖꯤꯜꯂꯛꯂꯤꯁꯦ ꯍꯦꯅꯔꯤꯅꯦꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯑꯗꯨꯝ ꯈꯜꯂꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯁꯅꯥꯅꯨꯗꯁꯨ ꯀꯔꯤ ꯇꯛꯁꯤꯜꯂꯝꯃꯣꯏ꯫ ꯄꯨꯝꯅꯃꯛꯁꯦ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨꯒ ꯊꯦꯡꯅꯔꯨꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯅꯥꯅꯨꯗ ꯇꯛꯁꯤꯜꯂꯨꯕꯩꯅꯤ꯫ ꯙꯅꯔꯥꯖꯅ ꯁꯅꯥꯅꯨꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯂꯥꯠꯇꯨꯅ ꯊꯝꯖꯔꯝꯕꯁꯦ ꯑꯩꯈꯣꯏꯅ ꯅꯝꯍꯠꯇꯨꯅ ꯍꯦꯅꯔꯤꯒ ꯅꯝꯗꯅ ꯈꯪꯅꯍꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯅꯨꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤꯅ ꯍꯦꯅꯔꯤꯁꯨ ꯑꯩꯈꯣꯏꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯁꯥꯅ ꯃꯔꯥꯜ ꯂꯩꯔꯦ ꯈꯟꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯏꯀꯥꯏ ꯇꯧꯔꯤꯅꯤ꯫ ꯚꯤꯛꯇꯔꯅ ꯅꯣꯏ ꯇꯥꯃꯣꯗꯤ ꯊꯣꯛꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯁꯅꯥꯅꯨ ꯃꯣꯏꯅꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯕ꯭ꯔꯣ? ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯅ ꯇꯥꯔꯨꯒꯗ꯭ꯔꯣ? ꯃꯣꯏ ꯃꯁꯦꯟ ꯁꯥꯟꯅꯒꯦꯔꯥ ꯁꯥꯟꯅꯔꯣꯏꯔꯥ ꯂꯨꯗꯤ ꯂꯨꯍꯣꯡꯗꯧꯔꯦꯗꯅ꯫ ꯑꯩꯁꯨ ꯌꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯍꯣꯠꯅꯕ ꯑꯃꯃꯨꯛ ꯍꯣꯠꯅ ꯂꯩꯔꯦ꯫ ꯇꯥꯃꯣꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯔꯕꯅꯤꯅ ꯑꯩꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ ꯅꯠꯇꯦꯗꯣ꯫ ꯕꯕꯥꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯅꯥꯕ ꯁꯪꯕꯒꯤ ꯂꯩꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯏꯅꯝ ꯑꯃ ꯂꯥꯛꯅꯅꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯀꯥꯟꯗ ꯃꯥꯅ ꯈꯥꯡꯒꯗꯧꯔꯤꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣ꯫ ꯙꯅꯔꯥꯖꯅ ꯌꯥꯔꯦꯗ ꯑꯃꯁꯨ ꯃꯊꯥ ꯏꯁꯥ ꯁꯥꯟꯅꯔꯦ ꯇꯣꯛꯑꯁꯤ ꯊꯣꯛꯑꯕ ꯑꯃ ꯃꯩ ꯂꯥꯛꯆꯔꯅꯤ꯫ ꯚꯤꯛꯇꯔꯅ ꯍꯣꯏꯅꯦ ꯅꯪꯕꯨꯗꯤ ꯂꯂꯩꯕꯤꯗꯣ ꯂꯣꯟꯅ ꯀꯣꯏꯅꯔꯕꯅꯤꯅ ꯑꯃ ꯂꯩꯔꯦꯅ ꯀꯩꯁꯨ ꯃꯋꯥ ꯂꯧꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯈꯜꯂꯦꯕ ꯅꯣꯏꯅꯤ ꯅꯝꯕꯔꯒ ꯌꯥꯝ ꯂꯧꯅꯩ ꯄꯥꯎꯒ ꯐꯥꯎꯅ ꯃꯥꯜꯂꯦ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯂꯂꯩꯕꯤꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯇꯣꯏꯅ ꯆꯠꯄꯒꯤ ꯃꯔꯝꯁꯤ ꯂꯩꯗꯤ ꯂꯩꯔꯤꯗꯅ꯫ ꯀꯣꯏꯌꯨ ꯀꯣꯏꯅꯧ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯁꯅꯥꯅꯨꯗꯤ ꯈꯪꯉꯝꯃꯣꯏꯅꯦ? ꯈꯪꯗꯕꯅꯤ ꯈꯪꯍꯟꯒꯦꯅ ꯈꯜꯂꯒ ꯍꯦꯛꯇ ꯉꯝꯗꯕ꯫ ꯑꯗꯣ ꯒ꯭ꯔꯦꯁꯤꯗꯣ ꯌꯨꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯚꯤꯛꯇꯔꯅ ꯅꯪꯒꯤꯗꯤ ꯂꯂꯩꯕꯤ ꯂꯩꯔꯕꯅꯤꯅ ꯌꯥꯔꯦ ꯒ꯭ꯔꯦꯁꯤꯗ ꯃꯤ ꯇꯥꯎꯔꯅꯨ ꯃꯤ ꯃꯥꯒꯤꯁꯨ ꯈꯪꯅꯕ ꯂꯩꯔꯤ ꯍꯥꯏꯕꯅꯤ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯁꯅꯥꯅꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯒ꯭ꯔꯦꯁꯤꯗꯣ ꯑꯝꯇꯪ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯕꯅꯤ꯫ ꯃꯥꯁꯨ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒ ꯎꯅ ꯐꯪꯕ ꯖꯥꯠ ꯅꯠꯇꯦ꯫ ꯙꯅꯔꯥꯖꯅ ꯃꯤ ꯊꯕꯛ ꯆꯤꯟꯖ ꯇꯧꯔꯤꯅꯤ ꯃꯤꯔꯦꯝ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯃꯥꯟꯅ ꯌꯥꯄꯣꯟꯇꯦꯗ꯫ ꯚꯤꯛꯇꯔꯅ ꯑꯗꯣ ꯁꯅꯥꯅꯨꯒꯤꯅ ꯃꯥꯏ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯁꯨ ꯍꯦꯅꯔꯤꯗꯣ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯝꯇ ꯍꯣꯠꯅꯁꯤ꯫ ꯇꯤꯟꯅꯕ ꯀꯨꯏꯔꯛꯂꯀꯥꯟꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯗꯧꯔꯨꯅꯤ ꯁꯅꯥꯅꯨꯅ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯑꯃ ꯊꯤ ꯇꯥꯕꯅꯤ꯫ ꯁꯅꯥꯅꯨꯁꯦ ꯃꯥꯏ ꯂꯩꯕꯛꯇ ꯇꯝꯂꯝꯗ ꯇꯧꯔꯤꯅꯤ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯨꯅ ꯅꯣꯏꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ꯫ ꯑꯩꯁꯨ ꯃꯃꯥ ꯅꯥꯕꯒꯤ ꯇꯥꯃꯣꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤನ ꯊꯕꯛ ꯈꯔꯗꯤ ꯆꯤꯜꯂꯅꯤ꯫ ꯙꯅꯔꯥꯖꯅ ꯍꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯅꯥꯅꯨꯗꯨꯁꯨ ꯋꯥꯔꯤꯗꯤ ꯁꯥꯟꯅꯅꯤꯡꯕꯅꯤ꯫ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯝꯃꯒꯦ꯫ ꯆꯅꯨꯂꯦꯝꯕꯤ ꯅꯪꯗꯤ ꯚꯤꯛꯇꯔꯅ ꯊꯤꯜꯍꯜꯂꯣ ꯑꯩꯁꯨ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯒꯦ꯫ ꯚꯤꯛꯇꯔꯅ ꯌꯥꯔꯦ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯀꯅꯥꯝ ꯈꯪꯅꯕ ꯂꯩꯇꯕꯒ ꯁꯥꯕ ꯅꯪꯅ ꯉꯥꯡꯕ ꯋꯥꯒ ꯑꯝꯇ ꯊꯥꯖꯗ꯭ꯔꯕꯅꯦ ꯑꯩꯁꯦ꯫ ꯌꯥꯔꯦ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯆꯣꯅ꯫ ꯂꯂꯩꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯏꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯍꯥꯏꯗꯕꯩ ꯋꯥꯅꯤ꯫ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯁꯨ ꯈꯪꯅꯔꯝꯕꯅꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯅꯥꯅꯨꯁꯨ ꯂꯨꯍꯣꯡꯗꯧꯔꯕꯅꯤꯅ ꯌꯥꯔꯦ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯥꯒꯤ ꯇꯧꯅꯗꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯍꯜꯁꯤꯡꯅ ꯃꯪꯒꯣꯜ ꯀꯥꯟꯅꯗꯨꯅ ꯀꯨꯊꯤ ꯌꯦꯡꯅꯕ ꯇꯧꯈ꯭ꯔ ꯃꯇꯨꯡ ꯆꯪꯈꯣꯟꯕꯅ ꯁꯅꯥꯅꯨꯒ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯀꯧꯏ꯫ ꯁꯅꯥꯅꯨ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯪꯈꯣꯟꯕꯁꯨ ꯉꯥꯏꯍꯥꯛ ꯁꯅꯥꯅꯨꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯤ꯫ ꯆꯪꯈꯣꯟꯕꯅ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯍꯣꯡꯕ ꯌꯥꯝ ꯎꯔꯦ꯫ ꯇꯧꯕꯗꯤ ꯆꯍꯤ 6-7 ꯎꯅꯗ꯭ꯔꯕꯅꯤ ꯌꯦꯡꯉꯨ꯫ ꯑꯗꯣ ꯁꯅꯥꯅꯨ ꯅꯪ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯀꯩꯗꯧꯔꯒꯦ? ꯁꯅꯥꯅꯨ ꯆꯪꯈꯣꯟꯕꯗ ꯌꯦꯡꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯁꯨ ꯇꯧꯗꯦꯗꯤ ꯍꯥꯏꯅꯣ ꯅꯪ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯕꯕꯥ ꯍꯣꯏꯅ ꯆꯦꯟꯗꯨꯅ ꯃꯪꯒꯣꯜꯁꯨ ꯀꯥꯟꯅꯈ꯭ꯔꯦ꯫ ꯅꯪ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯦꯞꯈ꯭ꯔꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯐꯣꯟꯗ ꯃꯦꯁꯦꯖꯇ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯅꯪꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯒ ꯐꯝꯃꯤꯟꯅꯗꯨꯅ ꯅꯪꯕꯨ ꯌꯦꯡꯕꯁꯤꯗꯗꯤ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯋꯥ ꯂꯣꯠꯅꯒꯨꯝꯁꯤ ꯍꯥꯏꯌꯨ ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯑꯩꯁꯦ ꯃꯇꯝ ꯁꯨꯔꯛꯂ ꯃꯥꯜꯂꯦ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ꯫ ꯄꯤꯛꯂꯤꯉꯩ ꯕꯕꯥꯒ ꯃꯃꯥꯒꯒꯤ ꯃꯅꯥꯛꯇ ꯆꯦꯟ ꯆꯣꯡꯗꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ꯫ ꯑꯗꯨꯗꯤ ꯅꯨꯄꯤꯁꯤꯡꯗ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯑꯃꯗ ꯆꯠꯂꯒ ꯑꯅꯧꯕ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯇꯤꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯈꯤꯕ ꯌꯥꯏ꯫
ꯑꯗꯨ ꯇꯥꯃꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯀꯩ ꯋꯥꯅꯣ ꯍꯪꯉꯨꯅꯤ ꯀꯣꯏꯗꯣꯛꯇ꯭ꯔꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯇꯥꯃꯣꯒ ꯈꯪꯅꯔꯛꯄ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯁꯅꯥꯅꯨꯒꯤ ꯋꯥꯗꯨꯗ ꯆꯪꯈꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯪꯅꯕ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯈꯪꯅꯕ ꯂꯩꯔꯝꯗ꯭ꯔꯣ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨꯅ ꯂꯩꯇꯦꯗ ꯂꯩꯇ꯭ꯔꯦ ꯂꯩꯇꯦ ꯅꯠꯇꯕ ꯂꯩꯇ꯭ꯔꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯟꯅ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯔꯝꯒꯅꯤ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯁꯅꯥꯅꯨ ꯀꯃꯥꯏꯅ ꯑꯩ ꯅꯪꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯦ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯈꯪꯉꯤ ꯕꯕꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯅ ꯈꯪꯉꯤ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯅꯪ ꯄꯥꯈꯠꯀꯅꯨ ꯅꯪꯅ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯔꯝꯕꯒꯨꯝ ꯑꯩꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯪꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯁꯨ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛꯅ ꯈꯪꯅꯔꯝꯕꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯛꯂꯤꯕꯅꯤ ꯑꯩꯁꯨ ꯑꯁꯨꯛ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯛꯀꯅꯤꯗꯤ ꯈꯜꯂꯨꯗꯕꯅꯤ ꯍꯣꯏ ꯃꯃꯥꯗꯨ ꯃꯁꯥ ꯌꯥꯝ ꯁꯣꯟꯖꯤꯜꯂꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯊꯨꯅ ꯂꯦꯞꯈꯤꯕꯅꯤ ꯑꯩꯁꯨ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯅꯥꯔꯛꯀꯅꯤꯗꯤ ꯈꯟꯗꯕꯅꯤ ꯕꯕꯥꯁꯨ ꯃꯃꯥꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯤ ꯃꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯗꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯂꯨꯍꯣꯡꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯂꯨꯍꯣꯡꯕꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯣ ꯃꯃꯥꯗꯤ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯐꯠꯇꯦ ꯍꯥꯏꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯕꯕꯥꯅ ꯍꯥꯏꯕꯗ ꯁꯥꯒꯩ ꯃꯁꯦꯟ ꯍꯥꯏꯗꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯕꯗꯒꯤ ꯃꯃꯥꯁꯦ ꯇꯦꯟꯁꯟ ꯈꯔ ꯂꯩꯈꯤꯕꯒ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯟꯈꯤꯕꯒ ꯂꯣꯏꯅ ꯄꯥꯁꯤꯟꯅꯈꯤꯗꯅ ꯅꯥꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯌꯦ ꯑꯩ ꯄꯣꯛꯂꯝꯗꯥꯏꯗ ꯌꯨꯝ ꯍꯣꯡꯗꯣꯔꯛꯇꯨꯅ ꯑꯩꯁꯦ ꯌꯨꯝ ꯑꯗꯨꯗ ꯄꯣꯛꯈꯤꯕꯅꯤ ꯑꯩ ꯄꯣꯛꯂ ꯃꯇꯨꯡ ꯃꯃꯥꯁꯨ ꯁꯨꯃꯥꯏꯅ ꯅꯥꯕꯁꯦ ꯌꯧꯔꯛꯈꯤꯕꯅꯤ ꯇꯣꯏꯅ ꯅꯥꯕꯗꯤ ꯅꯠꯇꯦ ꯑꯅꯥꯕ ꯍꯧꯕꯅꯤ ꯃꯁꯥꯗ ꯆꯤꯛꯄ ꯊꯤꯟꯕ ꯇꯧꯏ ꯍꯥꯏꯗꯅ ꯊꯕꯛ ꯄꯪꯇꯧ ꯇꯧꯔꯒ ꯄꯣꯊꯥꯔꯤꯅꯦꯅ ꯍꯥꯏ ꯕꯕꯥꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯑꯉꯝꯕ ꯄꯥꯡꯉꯤ ꯈꯪꯗꯦꯗ ꯁꯅꯥꯅꯨ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯈꯜꯂꯨꯗꯦ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯕꯕꯥꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯝꯕꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯪꯕꯒꯤ ꯍꯥꯏꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯕꯕꯥꯁꯨ ꯃꯊꯥ ꯁꯥꯔꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯋꯥ ꯌꯥꯝ ꯍꯥꯏꯔꯛꯏ ꯕꯕꯥꯅꯁꯨ ꯍꯥꯏ ꯑꯩꯉꯣꯟꯗ ꯇꯝꯂꯛꯏ ꯁꯨꯝ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯊꯨꯅ ꯂꯦꯞꯁꯤꯟꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯅꯕ ꯍꯥꯏꯔꯤꯅꯤ ꯑꯩꯁꯨ ꯁꯤꯗ ꯊꯕꯛ ꯆꯠꯄ ꯊꯥ ꯑꯃꯅꯤꯗ ꯉꯥꯏꯔꯤꯕꯅꯤꯅ ꯅꯪꯒ ꯇꯣꯏꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯉꯝꯗꯦ ꯑꯩꯅ ꯃꯆꯥꯒ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯧꯁꯨ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯅꯤ ꯇꯧ ꯂꯩꯔꯤ ꯑꯗꯣ ꯅꯪ ꯃꯥꯁꯇꯔ ꯇꯧꯊꯔꯣꯏ ꯍꯥꯏꯔꯤꯔꯣ ꯕꯕꯥꯅꯗꯤ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯗꯨꯝ ꯇꯝꯊꯧ ꯃꯆꯥ ꯅꯣꯏꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯅꯕꯅ ꯍꯥꯏꯕꯅꯤ ꯃꯥꯁꯇꯔ ꯇꯧꯊꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯤ ꯆꯅꯨꯂꯦꯝꯕꯤꯗꯤ ꯁꯨꯝ ꯇꯝꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯏꯁꯥꯅꯁꯨ ꯄꯥꯝꯖꯕꯅꯤꯅ ꯀꯩꯁꯨ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯠꯇꯅ ꯇꯝꯃꯣ ꯐꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯈꯤꯒꯦ ꯂꯥꯛꯑꯣ ꯊꯤꯜꯂꯝꯃꯒꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ